आकाशवाणी इम्फाल मोइरांगथेम इबेहाइबिना पाउ पाजरी अहानबदा मरुइबा पाउ डॉक्टर सिंह नुमित मरी लेना मुख्यमंत्री युमनाम खेमचाना अना लायंगदा डॉक्टर सिंह लौरिबा थौदांग क्याबु इकाई खुमनबा उल्ली विकसित भारत गारंटी फॉर रोजगार एंड आजीविका मिशन ग्रामीण VB जी रामजी एक लिसिंग अनि कुनमंगा भारत की खुंगंगसिंगदा ngasiदगी चटनबा हौरगनी नुमित हुमनिगी भारत खोंगचत्ता जापान की प्रधानमंत्री सनाये तकाशी ngasi numidang wairami Delhi da thunglaragani amasung FIFA World Cup ki round of 32 gi ngasi ayuk chanakiba match amada Mexico na Ecuador bu panjal ani sinoda thoikre National Doctors Day na lakpuda Mukhyamanत्री Yumnam Khemchana yaipa paujal pirakli social media da thagalakpa warol amada Sri Khemchana hai saknareba physician amasung statesman Dr. Bidhan Chandra Roy gi birth amadi death anniversary bu ningsingbo oina amadi medical gi lamda leiriba miyambu ikai khumnaba utpa oina pangthokliba National Doctors Day na lakpuda doctor singna miyam gi damak kathokpaga loinana pangthokliba thodangpu ikai khumnaba utli मुख्यमंत्री ना नेशनल GST डे अमदी नेशनल पोस्टल वर्कर डे का मरी लेने नचु याइफा पाउजल पिरकली अमरोंदा मुख्यमंत्री युमनाम खेमचाना ngarang इंडियन वुमेन्स लीग ता सरुक यागदबा यूथ वेलफेयर क्लब वुमेन्स फुटबॉल टीम का उनखरे मुख्यमंत्री की सेक्रेटरी ता उनबा दुदा MLA शेख नुरुल हासन चु सरुक याकी राज्य से हौजिक ओइरिबा फिबम असिगी यंगलगा सिक्योरिटी अकनब सेक्शन थौरांगा लोइनना नेशनल हाईवे कुंट्रा तरेता नोमदा चंगदबा यादबा पोलमजिंग पुबा गाड़ी चामा यांखनितोय ngasi जिरिबामदगी इम्फाल तमना थोरखरे अखोइगी जिरिबाम पाउमिना पुलिस के पाउ पलदना हाई नेशनल हाईवे सिंगदा पामदबा थौडोकसिंग अमदी ड्राइवर सिंगदा असोय अंगाम थोक्तनबा सिक्योरिटी की कन्वॉय सिंगना गाड़ी सिंग अदु ngak सेंदुना इम्फाल तमना पुसिनखिबनी गाड़ी सिंह अदुगी मनुंग LPG पुबा गाड़ी निपुनिथोय डीजल की 19 पेट्रोल की 19 सीमेंट की 15 हिदाक लांगथक पुबा गाड़ी अहुम यावरी जवाहरलाल नेहरू मणिपुर डांस एकेडमी दा जगोई इसै की लेचल हाइबा थौरम अमा ngasi पांगथोकनी थौरम असिदा MLA थोंगाम बिश्वजीत सिंह आर्ट एंड कल्चर की जॉइंट डायरेक्टर मोना माइरेंबम अमसुंग मणिपुर स्टेट कला एकेडमी की सेक्रेटरी सुनंदा थोकसोम सरुक यागनी थौरम असिदा पेना छैसकपी दोना ngairangबम अमदी लाइखोराम मोनिका देवीना जगोई इसै उटकनी इम्फाल वेस्ट जिला की लंफेल पाता लेबा कमांडेंट होमगार्ड के ऑफिस कॉम्प्लेक्स बु कोनबीरीबा इमा खांजेंग लाइरेंबिगी सही थौरम पांगथोखरे होमगार्ड के डिप्यूटी कमांडेंट विद्यावती तिमाइजमना लुचिंगदुना इमा की मफमदा हैकत लेकत तमदुना ऑर्गेनाइजेशन की याइफनबा थौनिखे थौरम अदुदा मणिपुर होमगार्ड वेलफेयर एसोसिएशन की प्रेसिडेंट CO AC अमदी पर्सनल कयासु सरुक याकी मेट डिपार्टमेंट हाइरी मणिपुर नागालैंड त्रिपुरा सिक्किम अरुणाचल प्रदेश आसाम मेघालय चिंबा मफम खरदा ngasi अकनबा नोंग चुरबा याय अमरोंदा लाक्लिबा नुमित निनी असिदा दिल्ली हरियाणा चंडीगढ़ अमदी पंजाब ता खानुंगचुक्तगी लाकपा कुंगी नोंग चुरबा याय हाइरिबा नोंग असि मध्य प्रदेश की मफम खरा छत्तीसगढ़ झारखंड अमदी बिहार की मफम खरा उत्तर प्रदेश की मफम खरा हिमाचल प्रदेश लद्दाख अमसुंग उत्तराखंड दासु चुरबा याय विकसित भारत गारंटी फॉर रोजगार एंड आजीविका मिशन ग्रामीण VB जी रामजी एक लिसिंग अनि कुनमंगा भारत की खुंगंगसिंगदा ngasiदगी चटनबा हौरगनी रूरल डेवलपमेंट मंत्रालय हाई सेनबा सही खुदिंगी नुमित चामा कुनमंगानी थबक पिनबगी एक असिना भारत की खुंगंगसिंगदा अहेनबा शक्ति पिरगनी आकाशवाणी पाउमिन हाई लैबाक सिनबा थुंगबदा अनौबा फ्रेमवर्क असी चटननबगीदमक सेनबा सही असिदा लुपा कोटी लिसिंग 35,732 खाक्तुना थमले VB जी रामजी एक असी सही कुन सुरबा हानगी महात्मा गांधी नेशनल रूरल एम्प्लॉयमेंट गारंटी एक्ट MG नरेगा लिसिंग अनि मंगा की महुत छिल्लगनी लेबाक असिबु इंग लिसिंग अनि 1993 फावदा विकसित भारत ओहेनबगी मियंग मखादा एक असी सेमबनी रूरल डेवलपमेंट मंत्री शिवराज सिंह चौहान हाई थबक तौबा यारबा मियोय अमता थबक सुबा फंगदना लैरोइदबनी राज्य सिंह अमदी यूनियन टेरिटोरी सिंगा पुन्ना थबक तौमिनरबा मतुंग अनौबा फ्रेमवर्क असे मथौ तौनबा संगदबा सेनफम सिंह कायथोक्तुना थमले मांग हाई नुमित चामा कुनमंगानी सुगदबा थबक असिना खुंगंगी मियोय सिंगी हिंगनबगी लंबी पीबगा लोइनना सेनमिटलोंदसु चावना मतेंग ओइरगनी सरकार की असिगुमा थौरांग असिना प्रधानमंत्री की विकसित भारत की मंगलान मंगफाउनहनबदा अचौबा मतेंग ओइरगनी
ꯀꯦꯟꯗ꯭ꯔꯒꯤ ꯂꯧꯎ ꯁꯤꯡꯎ ꯃꯟꯇ꯭ꯔꯤ ꯁꯤꯕꯔꯥꯖ ꯁꯤꯡ ꯆꯧꯍꯥꯟꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯔꯥꯖ꯭ꯌꯁꯤꯡꯒꯤ ꯈꯣꯡꯆꯠ ꯍꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯉꯔꯥꯡ ꯒꯨꯋꯥꯍꯥꯇꯤꯗ ꯑꯁꯥꯝ ꯑꯃꯁꯨꯡ ꯊꯪꯅꯕ ꯔꯥꯖ꯭ꯌꯁꯤꯡꯗ ꯃꯥꯌꯣꯛꯅꯔꯤꯕ ꯏꯆꯥꯎꯒꯤ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯈꯤ ꯏꯆꯥꯎ ꯑꯗꯨꯅ ꯁꯣꯛꯍꯜꯂꯕ ꯂꯧꯃꯤꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯈꯤ ꯔꯥꯖ꯭ꯌ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯆꯥꯎ ꯑꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯃꯗꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃꯇꯥꯡꯗ ꯃꯇꯤꯛ ꯆꯥꯕ ꯈꯦꯇꯤ ꯄꯨꯔꯣꯟ ꯄꯤꯒꯅꯤ ꯍꯥꯏꯅ ꯁꯤꯔꯤ ꯆꯧꯍꯥꯟꯅ ꯊꯥꯖꯕ ꯄꯤꯈꯤ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯚꯥꯔꯠ ꯈꯣꯡꯆꯠꯇ ꯖꯄꯥꯟꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯁꯅꯥꯌꯦ ꯇꯀꯥꯏꯆꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯊꯨꯡꯂꯔꯒꯅꯤ ꯃꯍꯥꯛꯅ ꯍꯌꯦꯡ ꯚꯥꯔꯠ ꯑꯃꯁꯨꯡ ꯖꯄꯥꯟꯒꯤ ꯆꯍꯤꯒꯤ ꯃꯤꯐꯝꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯂꯣꯏꯅꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯍꯥꯏ ꯃꯤꯐꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯍꯦꯟꯒꯠꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯔꯒꯅꯤ ꯔꯥꯁꯇ꯭ꯔꯄति ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯍꯥꯟꯕ ꯀꯟꯚꯣꯀꯦꯁꯟꯗ ꯉꯁꯤ ꯁꯔꯨꯛ ꯌꯥꯒꯅꯤ ꯑꯅꯟꯇꯄꯨꯔꯥꯃꯨ ꯖꯤꯂꯥꯒꯤ ꯖꯟꯇꯨꯂꯨꯔꯨꯗ ꯂꯩꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯠ ꯑꯃꯁꯨꯡ ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯔꯕ ꯃꯍꯩꯔꯣꯏ 1,167ꯗ ꯗꯤꯒ꯭ꯔꯤ ꯄꯤꯒꯅꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ 53ꯇ ꯔꯥꯁꯇ꯭ꯔꯄꯇꯤꯅ ꯒꯣꯜꯗ ꯃꯦꯗꯜꯁꯨ ꯄꯤꯒꯅꯤ ꯑꯣꯏꯜ ꯃꯥꯔꯀꯦꯇꯤꯡ ꯀꯝꯄꯅꯤꯁꯤꯡꯅ ꯀꯤꯂꯣꯒ꯭ꯔꯥꯝ 17ꯒꯤ ꯀꯃꯔꯁꯤꯌꯦꯜ LPG ꯁꯤꯂꯤꯟꯗꯔꯁꯤꯡꯒꯤ ꯃꯃꯜ ꯉꯁꯤꯗꯒꯤ ꯂꯨꯄꯥ 138 ꯍꯟꯊꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯏꯟꯗꯤꯌꯟ ꯑꯣꯏꯜ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ ꯍꯥꯏ ꯀꯃꯔꯁꯤꯌꯦꯜ LPGꯒꯤ ꯃꯃꯜ ꯍꯟꯊꯅ ꯃꯤꯌꯥꯝꯗ ꯐꯪꯍꯟꯅꯕꯒꯤ ꯊꯕꯛ ꯉꯁꯤꯗꯒꯤ ꯍꯧꯔꯒꯅꯤ LPG ꯁꯤꯂꯤꯟꯗꯔꯒꯤ ꯃꯃꯜ ꯍꯟꯊꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯥꯔꯠꯀꯤ ꯀꯣꯅꯨꯡ ꯗꯦꯜꯂꯤꯗ ꯍꯧꯖꯤꯛ ꯀꯤꯂꯣꯒ꯭ꯔꯥꯝ 17ꯒꯤ ꯀꯃꯔꯁꯤꯌꯦꯜ LPG ꯁꯤꯂꯤꯟꯗꯔ ꯑꯃꯒꯤ ꯃꯃꯜ ꯑꯁꯤ ꯂꯨꯄꯥ 1,960 ꯑꯣꯏꯔꯦ ꯊꯧꯔꯥꯡ ꯑꯁꯤꯅ ꯆꯥꯅ ꯊꯛꯅꯕ ꯌꯣꯜꯂꯤꯕ ꯔꯦꯁꯇꯣꯔꯦꯟꯠ ꯙꯥꯕꯥ ꯍꯣꯇꯦꯜ ꯑꯃꯗꯤ ꯑꯇꯩ ꯆꯥꯅꯕ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯒꯅꯤ ꯔꯥꯖꯁꯊꯥꯟꯒꯤ ꯗꯧꯁꯥ ꯖꯤꯂꯥꯗ ꯁ꯭ꯂꯤꯄꯔ ꯕꯁ ꯑꯃ ꯇ꯭ꯔꯛꯀ ꯊꯦꯡꯖꯤꯟꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ 8 ꯁꯤꯔꯦ 12 ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ ꯕꯁ ꯑꯗꯨ ꯔꯤꯁꯤꯀꯦꯁꯇꯒꯤ ꯏꯟꯗꯣꯔ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯇ꯭ꯔꯛ ꯑꯗꯨꯗ ꯊꯣꯝꯖꯤꯟꯕꯗꯒꯤ ꯈꯨꯗꯛꯇ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯃꯤꯑꯣꯏ 8 ꯑꯗꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯀꯦꯟꯗ꯭ꯔꯒꯤ ꯖꯜ ꯁꯛꯇꯤ ꯃꯟꯇ꯭ꯔꯤ ꯁꯤꯌꯥꯔ ꯄꯇꯤꯜꯅ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯀꯣꯇꯤ ꯀꯌꯥꯒꯤ ꯏꯃꯨꯡꯗ ꯇꯣꯇꯤ ꯏꯁꯤꯡ ꯐꯪꯍꯟꯗꯨꯅ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯅ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯑꯣꯟꯕ ꯄꯨꯔꯛꯂꯦ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯑꯦꯟ ꯁꯦꯅꯤꯇꯦꯁꯟ ꯏꯅꯣꯚꯦꯁꯟ ꯆꯦꯂꯦꯟꯖꯒꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯒ꯭ꯔꯥꯟ ꯐꯤꯅꯥꯂꯦꯗ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇꯗꯤ ꯃꯤꯌꯥꯝꯗ ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯦꯜꯂꯣꯏꯗꯕ ꯑꯐꯕ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯟꯅꯕꯒꯤ ꯃꯥꯏꯀꯩꯗ ꯃꯤꯠꯌꯦꯡ ꯆꯪꯒꯅꯤ ꯃꯍꯥꯛꯅ ꯁ꯭ꯇꯥꯔꯠ ꯑꯞꯁꯤꯡ ꯑꯃꯁꯨꯡ ꯏꯅꯣꯚꯦꯇꯔꯁꯤꯡꯗ ꯚꯥꯔꯠꯀꯤ ꯈꯨꯡꯒꯪꯒꯤ ꯂꯝꯗ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤ ꯊꯦꯡꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯅꯕꯁꯨ ꯍꯥꯏꯈꯤ ꯐꯤꯐꯥ ꯋꯥꯔꯜड ꯀꯞꯀꯤ ꯔꯥꯎꯟ ꯑꯣꯐ 32ꯒꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯥꯟꯅꯈꯤꯕ ꯃꯦꯆ ꯑꯃꯗ ꯃꯦꯛꯁꯤꯀꯣꯅ ꯏꯀ꯭ꯋꯦꯗꯣꯔꯕꯨ ꯄꯥꯟꯖꯤꯜ 2-0ꯗ ꯊꯣꯏꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30ꯗ ꯁꯥꯟꯅꯈꯤꯕ ꯃꯦꯆꯇ ꯅꯣꯔꯋꯦꯅ ꯑꯥꯏꯚꯣꯔꯤ ꯀꯣꯁꯠꯄꯨ ꯄꯥꯟꯖꯤꯜ 2-1ꯗ ꯊꯣꯏꯈꯤ ꯍꯧꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2:30ꯗ ꯁꯥꯟꯅꯈꯤꯕ ꯃꯦꯆꯇꯅ ꯐ꯭राꯟꯁꯅ ꯁ꯭ꯋꯤꯗꯦꯟꯕꯨ ꯄꯥꯟꯖꯤꯜ 3-0ꯗ ꯊꯣꯏꯈꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30ꯗ ꯏꯪꯂꯦꯟꯗꯒ DR ꯀꯣꯡꯒꯣꯒ ꯁꯥꯟꯅꯒꯅꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1:30ꯗ ꯕꯦꯜꯖꯤꯌꯝꯒ ꯁꯤꯅꯦꯒꯥꯜꯒ ꯑꯃꯁꯨꯡ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 5:30ꯗꯅ USAꯒ ꯕꯣꯁꯅꯤꯌꯥꯒ ꯁꯥꯟꯅꯒꯅꯤ ꯀꯦꯟꯗ꯭ꯔꯒꯤ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯃꯁꯨꯡ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯀꯤ ꯔꯥꯖ꯭ꯌ ꯃꯟꯇ꯭ꯔꯤ ꯖꯦꯟ ꯆꯧꯙꯨꯔꯤꯅ ꯉꯔꯥꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐ꯭ꯂꯦꯒꯁꯤꯞ ꯁ꯭ꯀꯤꯜ ꯀꯝꯄꯤꯇꯤꯁꯟ ꯏꯟꯗꯤꯌꯥ ꯁ꯭ꯀꯤꯜ ꯀꯝꯄꯤꯇꯤꯁꯟ 2026-28 ꯍꯧꯗꯣꯛꯈ꯭ꯔꯦ ꯎꯗ꯭ꯌꯣꯒꯀ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯀꯤꯜ ꯀꯦꯇꯥꯒꯣꯔꯤ 34ꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯅꯍꯥꯁꯤꯡꯕꯨ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯌꯣꯛꯈꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯗꯣꯛꯇꯔꯁꯤꯡꯒꯤ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯑꯅꯥ ꯂꯥꯌꯦꯡꯗ ꯗꯣꯛꯇꯔꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯀꯌꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ विकसित भारत गारंटी फॉर रोजगार एंड आजीविका मिशन ग्रामीण VBG रामजी एक 2025 भारत की खुंगंगसिंगदा ngasiदगी चटनबा हौरगनी नमित हुमनिगी भारत खोंगचत जापान की प्रधानमंत्री सनाये तकाइसी ngasi numidang wadam New Delhi da thungnaragani amasung FIFA World Cup ki round of 32 gi ngasi ayuk chanakiba match amada Mexico na Ecuador bu panjal 2-0 da thoikre pauloi jare